Akoijam Santi Kumar Kauba Manipur Police Department the SP oiramba retired MPS officer ama Manau Nupagi Machan Nongmaina Kaplambadagi Laikidre. Thaudogas Imphal West District ki Singjamai Police Station Konba Singjamai Mayang Bamlaikai the Labor retired MPS officer Asigi Mayumda Numid Yungba Adwai the Thokibani. Thaudogadu the Soklaba Santi Kumar Aruba Fibam the Rajmedi City the Laikanar Bamatung Laikidabani. Nakalamar retired MPS officer adubu nongmaina kaplambani haiba manau nupagi macha adusu masa matomta nongmaina kapsin jabadagi sire hairi. Laikhidraba naha adu Akoijam Kisan Kawi chahi kunga manga sure apokpana Akoijam Sunilni. Impact News police tagi fangba pauda thaudogasi numidiyung bapung taragani thoi khara henba adwai da thokibani. Pausina Makatana Kishan Namaha ki apokpagi mayamba retired MPS officer Santi Kumar bu nongmaina kapsilam labamatung mahaki kada masa mathanta nongmai kapsin jabadagi laikhidabani hairi. Thaudok thokfam da Manipur Forensic Science ki kangbu amasu laktuna yangshinbaga loinana Singjamai police nasu case ama laukhatuna thizinba hokre loinana kisan na sizin narambani haiba nongmai amasu police na recover tawba ngamkhre hairi.